ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯣ A ꯅꯦꯒꯦꯇꯤꯚꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯁꯤꯗꯅ ꯄꯤꯕꯅꯦ ꯁꯦ. ꯌꯥꯔꯅꯤ. ꯁꯦ, ꯂꯧꯁꯜꯂꯣ. ꯌꯥꯔꯅꯤꯕ ꯁꯔ. ꯌꯥꯔꯅꯤꯕ ꯁꯔ. ꯉꯥꯏꯈꯣꯟ ꯅꯕꯨꯡꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅꯧ. ꯃꯥꯒꯤꯅ ꯖꯣꯅꯤ. ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯏꯁꯤꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯄꯣ ꯈꯨꯟ ꯄꯨꯟꯕ ꯋꯥ ꯂꯥꯎꯀꯥꯟꯁꯤꯗ ꯑꯝꯃꯥ, ꯑꯞꯄꯥ, ꯅꯈꯣꯏꯗꯤ ꯑꯩ ꯑꯋꯥꯕꯁꯦ ꯈꯪꯗꯕ꯭ꯔꯣ? ꯅꯪꯁꯦ ꯂꯣ ꯄꯨꯈ꯭ꯔꯣ! ꯄꯨꯈ꯭ꯔꯣ! ꯄꯨꯖꯈ꯭ꯔꯣ! ꯂꯥꯎꯅꯦ ꯂꯥꯎ ꯆꯠꯁꯤ ꯂꯤꯂꯤ ꯀꯞꯀꯅꯣꯕ ꯅꯪꯅ ꯀꯞꯄꯒ ꯑꯩ ꯊꯣꯛꯐꯝ ꯈꯪꯗꯦꯕ ꯑꯩꯒꯤ ꯌꯥꯝꯆꯥ ꯌꯨꯝꯍꯟꯕꯤꯔꯣ. ꯊꯦꯡꯂꯅꯤ. ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯁꯨꯝ ꯈꯟꯕꯤꯔꯅꯨ. ꯑꯩꯒꯤ ꯌꯥꯝꯆꯥ ꯌꯨꯝꯍꯟꯕꯤꯔꯣ. ꯂꯝ ꯂꯥꯞꯄꯦ. ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯊꯟ ꯃꯥꯡꯍꯟꯈꯤꯕꯗꯤ ꯉꯝꯃꯣꯏ. ꯍꯣꯔꯦꯟ ꯑꯩ ꯌꯨꯝ ꯍꯜꯂꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏ. ꯅꯪꯅ ꯌꯥꯔꯒꯗꯤ ꯑꯩꯒ ꯄꯨꯟꯅꯍꯟꯈ꯭ꯔꯁꯤ. ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯣ. ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪ ꯄꯨꯗ꯭ꯔꯤꯕ ꯍꯜꯂꯔꯣꯏ. ꯅꯪꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯗꯅ ꯋꯥꯗꯣ ꯌꯣꯟ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯌꯨꯅꯤ ꯀꯩꯁꯨ ꯊꯣꯛꯅꯗ꯭ꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤꯕꯨ? ꯑꯩꯒꯤ ꯁꯣꯟꯊꯕ ꯃꯤꯀꯨꯞꯇꯨꯗ ꯀꯩꯒꯤꯅꯣꯕ ꯅꯪ ꯂꯥꯛꯑ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤꯕꯨ? ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯥꯡꯐꯝ ꯊꯣꯛꯄ ꯃꯇꯦꯡꯅꯤ. ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯠꯇ꯭ꯔꯦ. ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯅ ꯍꯟꯁꯦ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤꯅꯦ ꯍꯣꯔꯦꯟ ꯐꯥꯎ ꯏꯕꯥꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯃꯤꯟꯅ ꯇꯥꯕ. ꯈꯨꯇꯨꯝꯁꯤꯒ. ꯏꯒꯝꯆꯥ, ꯏꯒꯝꯆꯧ, ꯏꯒꯝꯆꯥ. ꯍꯧꯒꯠꯂꯣ. ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯕ. ꯍꯧꯒꯠꯂꯣ. ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯝꯃꯒꯦ. ꯂꯥꯛꯎꯀꯣ. ꯍꯧꯒꯠꯂꯣꯀꯣ. ꯅꯪꯗꯤ ꯊꯛꯑꯕ? ꯊꯛꯇ꯭ꯔꯤ. ꯄꯣꯔꯛꯑꯣꯗꯅ ꯑꯗꯨꯗꯤ. ꯄꯣꯔꯛꯑꯣ ꯆꯠꯂꯣ.
ꯉꯔꯥꯡꯗꯤ ꯃꯪꯗ ꯇꯥꯆꯧꯗꯨ ꯎꯔꯝꯃꯤ ꯍꯣꯔꯦꯟꯗꯤ ꯑꯣꯐꯤꯁ ꯆꯠꯂꯛꯄꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯒꯦ ꯏꯆꯦꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯀꯩ ꯍꯥꯏꯔꯤꯅꯣ ꯌꯨꯝ ꯑꯅꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥꯅ ꯍꯪꯉꯛꯑꯝꯃꯤꯕ ꯅꯪꯗꯤ ꯀꯩ ꯈꯨꯝꯃꯤꯕ ꯏꯆꯤꯛ ꯆꯤꯛꯑꯦ ꯕꯨꯠ ꯊꯣꯛꯂꯛꯇꯧ ꯃꯥꯜꯂꯦꯅ ꯍꯥꯏꯒꯤꯝꯅꯤ ꯂꯣꯏꯔꯦꯍꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯤ ꯕꯨꯠꯅꯣ ꯅꯪ ꯋꯥꯗꯣ ꯇꯥꯕꯗꯅꯦ ꯏꯇꯩꯃꯗꯤ ꯅꯣꯛꯑꯝꯗꯣꯏ ꯄꯣꯠꯅꯦ ꯑꯥꯗ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯈꯪꯗꯕꯩꯅꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯊꯟꯗ ꯏꯆꯤꯛ ꯆꯤꯛꯑꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯣꯐꯤꯁꯇꯩ ꯐꯣꯟ ꯇꯠꯇꯅ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨꯏꯁꯨ ꯑꯗꯨ ꯍꯥꯏꯔꯒ ꯅꯪꯁꯨ ꯃꯥꯁꯇꯔꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯊꯥꯏꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯃꯧ ꯑꯣꯏꯔꯀꯥꯟꯁꯤꯗ ꯀꯥꯏꯗꯣꯏꯅꯣꯗ ꯃꯧ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯇꯝꯗꯕ ꯌꯥꯔꯣꯏ ꯊꯥꯏꯅ ꯊꯥꯗꯣꯏꯅ ꯍꯥꯏꯕꯗ ꯅꯪꯁꯦ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕꯅꯅꯦ ꯑꯩꯒꯤ ꯊꯧꯅꯤ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯀꯩ ꯍꯣꯁꯇꯦꯜ ꯆꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯤꯕ ꯅꯪ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯔꯗꯅ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯣꯟ ꯑꯝꯇ ꯈꯣꯏꯗ꯭ꯔꯦꯀꯣ ꯁꯨꯝ ꯈꯣꯏꯔꯒ ꯂꯩꯕꯗꯣ ꯌꯥꯔꯛꯇ꯭ꯔꯕ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯉꯟꯅ ꯍꯜꯂꯨꯀꯣ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯗ꯭ꯔꯤꯀꯥꯟ ꯍꯜꯂꯛꯀꯦ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯣ ꯀꯩꯅꯣ ꯑꯗꯨꯌꯥꯝ ꯀꯨꯏꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯗꯨꯅ ꯃꯊꯛꯇ ꯐꯤ ꯈꯔ ꯂꯧꯁꯤꯜꯂꯝꯕꯅꯦ ꯊꯕꯛ ꯀꯌꯥꯝ ꯐꯔꯤꯖꯥꯠꯅꯤꯅꯦ ꯃꯁꯥꯏꯅꯦ ꯅꯊꯜ ꯂꯩꯕꯗ ꯆꯤꯛ ꯆꯤꯛꯑꯝꯃꯅꯤꯅ ꯇꯧꯔꯛꯏꯅꯦ ꯑꯗꯨ ꯈꯪꯉꯗꯤ ꯉꯟꯅ ꯁꯠ ꯍꯜꯂꯛꯀꯗꯕ ꯑꯩꯅ ꯍꯦꯟꯅ ꯍꯜꯂꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯌꯥꯔꯗꯣꯏꯅꯤꯃꯤ ꯅꯪꯕꯣ ꯏꯅꯥꯛꯇ ꯂꯩꯔꯦ ꯈꯪꯉꯁꯤꯐꯥꯎꯅꯦ ꯅꯪꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤꯁ ꯇꯧꯔꯤꯖꯥꯠꯅꯤ ꯃꯤ ꯁꯨꯝꯕ ꯋꯥꯍꯩꯒ ꯌꯥꯝ ꯍꯥꯏꯕ ꯍꯩꯔꯦ ꯑꯣꯐꯤꯁꯇ ꯀꯅꯥꯅ ꯇꯥꯛꯄꯤꯕꯅꯣ ꯈꯪꯗꯦ ꯇꯥꯛꯇꯦꯗ ꯃꯁꯥꯏꯅꯤ ꯌꯥꯔꯤꯁꯦ ꯊꯕꯛꯇꯣ ꯊꯨꯅ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯁꯠ ꯍꯜꯂꯛꯑꯣꯕ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯁꯨꯅꯦ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯜꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯜꯂꯛꯑꯦꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯁ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕꯗꯤ ꯁꯣꯏꯔꯣꯏ ꯑꯁ ꯅꯪꯅ ꯉꯥꯡꯉꯛꯄꯁꯤꯃ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯍꯧꯖꯤꯛꯇꯤ ꯄꯔꯦꯜ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯊꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯐꯖꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯣ ꯄ꯭ꯂꯥꯟꯕꯨꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯨꯗ ꯑꯣꯏꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯍꯟꯒꯦ ꯍꯟꯈ꯭ꯔꯣꯏ ꯁꯤ ꯏꯇꯥꯎꯁꯤꯅ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦꯗꯤ ꯈꯟꯗꯦ ꯁꯤꯗꯗꯣꯏꯒ ꯀꯩꯗꯧꯗꯣꯏꯒ ꯅꯨꯄꯤꯅ ꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯤꯅꯤꯅꯦ ꯏꯇꯥꯎ ꯒ꯭ꯔꯤ ꯒ꯭ꯔꯤꯒ ꯇꯛꯑꯒꯅꯦ ꯑꯗꯨꯝ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯅꯦꯃꯤ ꯅꯪꯕꯣ ꯑꯁ ꯁꯥꯎꯅꯨꯕ ꯏꯇꯥꯎ ꯅꯪꯕꯣ ꯁꯥꯎꯍꯟꯈ꯭ꯔꯦ ꯅꯪꯁꯤꯃ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ
ꯑꯉꯥꯡ ꯑꯃꯗꯤ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯍꯦꯛꯇ ꯀꯧꯊꯣꯛꯑꯒ ꯍꯪꯉꯨꯔꯁꯤ ꯕꯦꯝꯃ ꯁꯤ ꯂꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯅꯣꯏ ꯁꯤꯗ ꯂꯩꯕ ꯊꯣꯏꯗꯣ ꯈꯪꯕ꯭ꯔꯣ ꯆꯦ ꯊꯣꯏꯔꯥ ꯍꯣꯏꯅꯦ ꯐꯨꯠ ꯁꯨꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯅꯪ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯣ ꯁꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ 10ꯁꯦ ꯁꯦ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯌꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯆꯦ ꯊꯣꯏꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦꯜꯂꯕꯣ ꯃꯥꯗꯤ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯑꯃꯨ 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 ꯁꯤ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯧꯒꯠꯂꯣ ꯑꯃꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨ ꯑꯃꯨ ꯑꯩ ꯀꯌꯥꯝꯆꯥ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯁꯣꯝ ꯅꯪ ꯐꯝꯃꯤꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯒ ꯇꯧ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯀꯤꯔ ꯀꯩꯒꯤ ꯌꯦꯡꯉꯤꯅꯣ ꯃꯤ ꯅꯪꯕꯣ ꯇꯨꯝꯃꯝꯗꯥꯏꯁꯤꯗꯅꯦ ꯑꯀꯤ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯜꯂꯝꯃꯤ ꯅꯪ ꯍꯣꯔꯦꯟꯗꯤ ꯅꯪ ꯃꯪꯗ ꯎꯖꯖꯅꯤ ꯍꯩꯃ ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯒꯤꯗꯣ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩ ꯀꯌꯥꯝꯆꯥ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯇꯨꯝꯃ ꯆꯠꯂꯣ ꯑꯩ ꯁꯤ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯑꯩ ꯊꯟ ꯇꯨꯝꯕꯗꯤ ꯉꯝꯃꯔꯣꯏꯌꯦ ꯐꯃꯨꯡꯗ ꯑꯣꯏ ꯇꯧꯔꯣ ꯅꯪ ꯊꯕꯛꯇꯣ ꯌꯥꯔꯣꯏꯌꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯇꯨꯝꯃꯝꯃꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯌꯥꯝꯆꯥꯅ ꯑꯩ ꯎꯗꯗꯤ ꯂꯩ ꯉꯝꯗꯦꯅ ꯇꯧꯁꯤꯟꯅꯗꯅ ꯑꯩꯅ ꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯁꯤ ꯈꯤꯇꯪ ꯉꯥꯏ ꯂꯣꯏꯗꯧꯕ ꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯇꯨꯝꯃꯁꯦ ꯇꯥꯏꯟꯗꯦ ꯑꯝꯇ ꯊꯦꯡꯉꯤ ꯇꯨꯝꯃꯨꯔꯁꯤ ꯂꯥꯎ ꯁꯤꯃꯥꯁꯤ ꯂꯣꯏꯔ ꯇꯨꯝꯃꯁꯤ ꯄꯨꯡꯁꯦ 10 ꯍꯦꯜꯂꯦꯃꯤ ꯍꯌꯦꯡ ꯍꯧꯒꯠꯄ ꯊꯦꯡꯉꯤ ꯂꯥꯎ ꯑꯩ ꯀꯌꯥꯝꯆꯥ ꯍꯌꯦꯡ ꯌꯦꯡꯉꯣꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣꯗ ꯅꯪꯕꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯐꯝ ꯂꯩꯍꯧꯔꯅꯤ ꯅꯪ ꯇꯨꯝꯃꯨꯔꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯐꯔꯦ ꯌꯦꯡꯍꯧꯔꯣꯀꯣ ꯅꯪ ꯕꯨꯠ ꯃꯥꯏ ꯊꯣꯛꯆꯔꯛꯁꯅꯤ ꯕꯨꯠ ꯂꯩꯕꯅꯤꯀꯣ ꯁꯨꯛꯇꯨꯝ ꯑꯩ ꯇꯨꯝꯃꯣꯏ ꯀꯩꯗꯧꯔꯦ ꯆꯪꯉꯛꯑꯗꯤ ꯇꯥꯕ꯭ꯔꯣ ꯊꯦꯡꯀꯅꯣ ꯑꯩ ꯁꯥꯎꯔꯤ ꯈꯪꯗ꯭ꯔꯣ ꯊꯦꯝꯒꯦ ꯇꯧꯕꯅꯤ ꯊꯦꯝꯕꯤꯌꯨ ꯍꯥꯏꯗꯦ ꯊꯦꯝꯃꯣꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯀꯌꯥꯝꯆꯥ ꯋꯥꯁꯔꯨꯝ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯁꯦ ꯑꯩ ꯀꯌꯥꯝꯆꯥ ꯃꯩ ꯄꯣꯉꯥꯟ ꯉꯥꯜꯍꯧꯕꯅꯤ ꯆꯠꯂꯣ ꯏꯊꯟ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯌꯨꯝ ꯈꯨꯆꯥꯎꯁꯤꯒ ꯃꯤꯅ ꯑꯅꯤꯇꯪ ꯁꯦ ꯂꯥꯛꯑꯣ ꯁꯦ ꯀꯤꯅꯣ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯀꯤꯕꯩ ꯂꯥꯎ ꯀꯤꯅꯤꯕ ꯅꯪ
ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯇꯧꯔꯛꯀꯦ ꯀꯩꯅꯣ ꯁꯤꯗꯩ ꯊꯠꯂꯦꯄ ꯇꯜꯂꯦ ꯀꯩꯅꯣ ꯃꯩ ꯄꯨꯡ ꯉꯥꯜꯂꯤꯁꯤꯗꯤ ꯑꯩ ꯐꯃꯨꯡ ꯕꯥꯍꯟ ꯊꯤꯟꯕꯤꯔꯝꯃꯨ ꯏꯃꯨꯡꯁꯤꯗ ꯀꯩꯅꯣ ꯃꯤ ꯅꯪ ꯀꯤꯔꯤꯗꯣ ꯕꯨꯠꯀꯤ ꯁꯤꯃꯥꯅ ꯌꯦꯡꯉꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯤꯗꯗꯤ ꯀꯩꯅꯣ ꯑꯍꯤꯡꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯥ ꯀꯩꯅꯣ ꯌꯥꯝ ꯉꯟꯅ ꯍꯜꯂꯦꯅ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ ꯑꯗ ꯉꯁꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯤ ꯀꯩꯅꯣ ꯀꯌꯥꯝ ꯀꯟ ꯆꯤꯛꯏꯅꯣ ꯒꯨꯂꯤꯒ ꯆꯥꯔꯕꯣ ꯆꯥꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦꯗ ꯑꯩꯅ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯥꯏꯅ ꯏꯁꯤꯜꯂꯛꯏꯕ ꯉꯟꯅ ꯍꯜꯍꯜꯂꯒꯦꯅ ꯉꯁꯤ ꯑꯩ ꯀꯣꯛ ꯆꯤꯛꯏꯁꯤꯗꯤ ꯂꯥꯏꯒ ꯅꯪꯒ ꯇꯥꯟꯅ ꯇꯧꯔꯤꯕꯣꯔꯦ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯃꯤ ꯃꯇꯣꯝ ꯆꯤꯛꯆꯕꯗꯨꯕꯨ ꯐꯔꯦꯁꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯏꯔꯨꯖꯒꯦ ꯀꯩꯅꯣ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯒ ꯏꯔꯨꯖꯁꯜꯂꯗꯤ ꯑꯃꯨꯛ ꯅꯥꯔꯣꯏꯗ꯭ꯔꯣ ꯅꯥꯔꯨꯏꯌꯦ ꯑꯁꯨꯛ ꯁꯥꯔꯀꯥꯟꯁꯤꯗꯕꯨ ꯇꯥꯋꯦꯜ ꯀꯩꯀꯥ ꯄꯤꯌꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ Around the Encanto are pretty tall, and like like I said, free food and everything. Yeah, you guys love free food, don't you? ꯍꯜꯂꯣ ꯊꯣꯏ ꯑꯣ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯍꯣꯏꯗ ꯏꯆꯜꯒꯤꯕꯨ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯗꯤ ꯂꯤꯟꯊꯣꯏ ꯍꯥꯏꯒ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯣꯏ ꯑꯩ Yeah, my gift wasn't helping the ꯍꯣꯏ family, ꯇꯥꯟꯅꯔꯛꯀꯦ but I love my family. ꯐꯔꯦ You know, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯗꯤ I just don't know how. To, ꯍꯣꯏꯗ don't know how to. Well, anyway, I think you should go because ꯀꯅꯥꯅꯣ I don't really have a good reason. But ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅꯤ should go because that's a good reason. ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯅ ꯏꯀꯦ ꯁꯤꯟꯅꯔꯗꯅ ꯑꯩ ꯀꯌꯥꯝ ꯆꯥꯅ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯝꯃꯅꯤꯅꯦ ꯍꯦꯟꯅ ꯑꯗꯨꯗꯤ ꯍꯥꯏꯅ ꯅꯆꯤꯟꯅꯔꯩ ꯀꯦꯡꯒꯗꯕ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯀꯣ ꯑꯩ ꯑꯣꯐꯤꯁꯇꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯏꯕ ꯍꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯅꯀꯣꯛ ꯃꯆꯥꯗꯣ ꯑꯃꯨꯛ ꯆꯥꯛꯆꯖꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯞ ꯂꯪꯁꯤꯟꯒꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦꯀꯣ ꯇꯧꯕꯨ ꯇꯧꯗ꯭ꯔꯗꯤ ꯐꯩꯅꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯔꯝꯃꯕ ꯈꯪꯅꯤ ꯍꯥꯏꯖꯅꯤꯅ ꯅꯪꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣ ꯁꯤꯃꯤꯟꯅꯗꯣꯏꯕ ꯈꯪꯉꯕ